asigi Tera numidang pung Thakhre hellakpa aduwaida Tera Loukrakpam Leikai Khaidem Leirak shakhangdaba shingna langshinduna Pokhaihankhiba thoudok adu Yaningdaba phongdoktuna ngasi Leikai asigi meira paibi shingna Wakat Meepham Chathakhre Meepham aduda saru yakibe paunam sanahan bikobi meira paibi amana hai handak marak mirakta langshindba kapsinbagi thoudok toina thoragliba sulaibak thibane Tera Loukrakpam Leikai Khaidem Leirak su haukiba numet kharanigi mamangda langshinduna Pokhaihanbagi thoudok ama thokriba adu Kanana Karigidamak Chathakhibano Haibado, Hayeng Fawagi Manunda, Miyamda Kanghalo, Khaidem Leirak Ase, Yamna Pikpa Leirak Amane, Leirak Ase Ngayhak Laitana, Garisa Toksa Sinto, Batanatana, Angang Kayamasu, Lambida Thoktuna, Sanabane. Asigumba Leirak Asida, Bom Ani Langshinduna, Ama Pokhaihalambagi Tawong Ase Kandem Tawe, Lan Marak Asida Asigumba Tawong Chatharam Liba Se Kanana no Haiba, Miyamda Kanghalo, Aduga Miyam Kangna Tum Aral Wayenduna, Yanaba Puragna Bahona Se, Maduna Tragana Masa Tengnaduna Warasin Puragna Bahono, Laingak Leirakta Bom Langshinba no kapsin bagi Tabagase, Lepiu Haina Manamakataki. Manipur ki asuk yam thina waraba situation matam sida kana no kari maram gi tak no haiba maram su khangdana hariba mafam sida migi leirak konjang sida adumaina aki akhang nang handana migi punsibu sibe yaba mongda mangbu yaba mongda tawrami base kana no haiba se akoi tasena khangninge ba immediately hayang bhawagi manungda hariba misang myoi aikhoina XYZ hongba chawba tomba sida akoi si hainingba si leibadigi tawbani bo hairasu amani bo hairagasu kanana tawba no haibado leikai miyamda Loukrakpam Leikai gi miyamda praja singda sengtok pirao asigumba thoudok se matungda thon bigano